Wangoi ACG manung chana laiba paubite ki senglaba Islam lining chatpa singi kumai Idul Fitr ga mari lenana Wangoi ACG hanagi minister oinam lukhoi singna maitei pangal singda chanaba pochai yenthokre Thoramadu ga mari lenana Wangoi ACG hanagi minister oinam lukhoi singna fongdorakpada mamangai dagi leminaraklaba maitei pangalgi ichilenau singi senglaba Idul Fitr ga mari lenana yenthokleba pochai sing asina aikoi maselama tani amadi aikoi hanagumna nungsi chanana leminari utpani Idul Fitr na lakpada lamdamasi datangdu laitadana lairiba fibamasi hanagumna hanjinba oirasanu haina miyamda appeal tarakhi makha chathajar koina Islam dharma chakpiriba Musliman ichilena usingi sienglaba Ramadan tha amadi Idul Fitr ga mari lenana Wangoi kendra gi manunggal leiba Obidek polling station ahum ni polling station ahum achigi mai ben chi chan singi damakta amjaba masisu udon khara puduna lakjabani senglaba sigongba Ramadan tha amati Idul Fitr sigi don phonoina chan thangnanaba cha thakara ngai benchin che chan sing sina chanawi tungina koina koigi mapam chajabada rumba pochai puba koigi mitai gi ningon chakobada haragasu koigi che chan singna yubi la phoi porakana haw thun porakana pawi basinga rauna chamina thamina badugumna koigi dei pangal china using Obidekda dariba koi nungsi chadana hana dagi leminara kwadu kumba lenaw matani tuna chi chin chigi yengong mo pa chingchiga awwa awwa chaba chamina chamina kudi sigitang oiragashu haidana yagna jaba khara tamjabani chi chin china su rauna Yami amde thidana pung pai phare phade thidana rauna lokin gani haidana jari adu garoi bada Ramadan tha amadi lagdoriba Idul Fitr ungairaba musulman china usingi festival it Idul Fitr hai basina manipura amuhanna santi hanna lakana ingdapa santi leba si chanana amaga sinana lebadu ba nalaba manipur haibado mano baba sunu haibo konsi ai yamda sigi message bijari yapuro bijari yapuro kagat